Makha tarakpa update Cotu na legislation macha ama demand tawkhre Committee on Tribal Unity Cotu na su Kangpokpi District ki Sadar Hills ta India gi humfutara nipan suba Independence Day gi thoram pangthuktuna Indian Constitution gi Article 238 A gi matung inna legislation macha ama demand tawkhre thoram aduda Cotu gi Chairman Thanglen Kipgen na thamki wafam da pangthokliba Independence Day asigi phatraba matam sangna miyot mine gi lenga asidagi ningkha tamba phanglagani michang mikhai naiba luchingbagi mafam dagi ningkha tamba phanglagani haiki India lenga ki makhada Constitution of India gi Article 238 A na piba apikpa legislation leiba territory ama sembagi ayaba pibiduna furup asigi tungi mirol gi damang ngakchanaba thabak paikhat pifam thokle haina su phongdokhi makha darakpa update Dr. Momita hatkibagi mayokta leibak sinba thungna Dr. Singh pung kunmari khongjang changsin gadauri Kolkata da leiba RG Kar Medical College ta Postgraduate Dr. Tamlibi Momita Devnath Puref tawraba matungda halambagi thawdo adubu yaningdaba phongdoktuna Indian Medical Association leiba asigi state pumnamakta hayeng ayuk pung 6 tagi August 9 gi ayuk pung 3 fawba thabak leptuna Dr. Singna khongjang changsinnaba firep lawkhre tha asigi mapanda Medical College asida mathau tawribi Devnath Pur College asigi seminar hall da ref tawraga hundoklamba aduga mari leinaba miyoi taraga mapal Kolkata Police Station na phagatkhre Manipur da su khongjang asi changsinnaba IMA Manipur branch na lawthokre update Kokta yopi ahum thajilamle paralysis tawduna hogot kangkhat pangamdana lairiba miyoi ama masak khangdaba singna makokta yopi ahum yaisinduna thamlamle tabada tujung ningai oiba thawdo asi ngarang ayupung 10 khara helakpa aduaida Churchanpur Chuinom village ta thokibani hairi soklaba miyoi adugi maming Mr. Lal Thuom Gangte apokpa BD Gangte kawi hairi hauji Churchanpur District Hospital gi ICU da laikanari hairi thawdo asigi matangda Sisipur gi PS na case ama lokhatkre hairi khatarpa update Kuki narco terrorism gi lanfam asibu sendong tanfam ohenna kana gumbana sinbiganu LKBBF Lamlai Kendra Village Voluntary Force LKBBF na kanaguma miyoi amagi natraga political party amataga mari leinabad loop natte Manipur Pak Sanna 2023 dagi hauraga mitegi mathakta Kuki narco terrorist singna landarakpagi saruk ama oina lamlagi khul kaya da su sahi adumaki May 19 da landarakhi fivam asigi aruba tangkak adu khangbiraga Manipur gi oina lairiba kokomina pundongbam khulda mifam ama sinbiraga lup asi semkhibani LKBBF na hek saphongbadagi hauraga ngasi fawba makai asi ngak senduna lagli Kuki narco terrorism gi lanfam asibu sendong tanfam ohenna kana gumana simbiganu haina LKBBF ki commander in charge Y Rosan na press thorok cherol amana hairi cherol asina hai loop asi kanaguma miyoi amatagi michang da sulaite aduga political party amatagi makhada sulaite loop asida kendra gi mihut na korok lagadi mihut ki manakta chatuna afafata amadi thabak thoram kaya gi matang da suwari tana minai loinana tongan mafam singda amadi miyoi singda sumateng pangbina ba haijaduna lakli laibak thibadi kanaguma miyoi khuzok kharana lamlai maikai asibu chen thaba yaba thabak sing itat tatana chatharagli khul ngakpagi mingda hekta changsilaklaga puba thangba ngamloidaba mawongda senkhai chatharakpa red zone oiriba mafam singda tengbang polam sing khaibgi thabak tawdaba natte haujik thokliba lanfam sida amana amagi mateng pangnabadi LKBBF na taramna ogli adubu Kuki narco terrorism gi lanfam asibu sendong tanfam ohenna kana gumbana simbiganu hairi amarom da haukiba July 13 gi nungthilda sabung khokta thokiba khuthoknabagi thokdoka mari leinana LKBBF ki maru oiba thomi singbu maram chadana kihan khangan khibagi thabak mari leinaba singna tawbiganu thokiba thawdo aduga LKBBF ka karigumba maram amatada mari leinade hairi makha tarakpa update Kanglup furupuna lepmina duna lingjen manana thabak tawminarba matamda lamdamsida santi purakpa ngamgani CM State asida khunda minariba Kanglup furup khudingmak lingjel manana amata oina lepmina duna thabak tawminarba matamda santi purakpa ngamgani haina Chief Minister Nongthom Biren Singana phongdokre Wafam asing ngarang ahanba Manipur Rifles ki parade ground da pangthokiba humfutara nipa suba Independence Day gi thoramda athoiba mithung oina saruk yaraduna haikibani Manipur gi apunbagi saktam da singnarakpa singi mayokta amato oina lepmina duna thabak tawmina si haina appeal tawraduna mahangna hai Manipur thugaina ba honaragliba si thengnana ba hotnabada maihorol dagi hingminaraglaba furup Kanglup sing amato oina lepmina ba mathau tai isu asigi khudong saba lauduna lanai mingchat tana ba hotnaba amadi leibak thugaina ba hotnaba singbu saugotpa manba political agenda dagi aikhoi lapthokadabani aikhoi masel lingjel manadrabadi Manipur gi apunbagi saktam ngakpa ngamloi loinana 2023 gi May 3 gi irang asi thoktringai mamangda Manipur asi chakhotpagi lamjel da mangjil thana chatpa ngamlamlabani adubu irang asina
ngasi di chawkhat lamjel da khara thintahale maram asina mangkiba matam asi fukattuna hanagi manipur adu amuk hanna oiba ngamnaba leingak pariba minister singna amatto oina wasak lominare haiba wafam su phongdoki chief minister na hai british ki makhutagi maning makha tamba leibak ama oina bohotnabada thawai thakiba thawba thawbi singi thawna lingjel ekhoina khak kaukthokpa chumloi Mahatma Gandhi amadi Netaji Subhash Chandra Bose na chingba freedom fighters singna maning makha tamba India ama oina bohotnabada laukiba thawdang ngasi su ningsingli India na maning makha tamba leiba ama oibagi pangthokliba Independence Day gi thoram asi chawkhatpa India ama oibagi pandamdani masi mai pakna bohotnabada leiba asida leiriba mipum khudingma kya choba thawlang lei haiki ningkha tambagi numit ka mari leinana machu ahumgi firal chingkhatki loinana mari suba IRB gi commandant Saklemba Rajkumar na parade commander oiduna march past contingent kunga taret na piba salami chief minister na oki march parts ki thoram aduda uniform ki contingent taraga taruk school mehere singi contingent taruk amadi band party ki contingent taruk na saruk yaki thoram adugi manung chana Manipur police ki personnel mari da union home minister na medal for Excellency in Police Training 2024 PK Makoi Singh Adudi MPTC ki Ningombam Bogen Meitei Subedar S. Inausa Singh Havildar Guru Mayum Prameswar Sharma Rifleman Amadi Ramu Bahadur Thapa Rifleman ni Leba Segi Humfutara Nipan Suba Independence Day gi Thoram State Asigi Tongan Tongamba District Singdasu District Administration na Sinduna Pangthoki